Lamdam asida marang kaina uba phangdaba white Bellied Green Pegion Kouba Uchek makhal ama Imphal West District ke manung channa leiba Heirangoithong thongkhong da Leirambadagi loukhattuna Join Co-ordination Committee on Wildlife and Biodiversity JCCWB Manipur ke Rescue Center the treatment ki damak thongkhre Uchek makhal ase Heirangoithong thongkhong da leire haiba khanglakpadagi JCCWB Manipur ki thongmisingna Singjaman Police Station ke SIW Jayanta Kumar ga loinana mafam adu chatuna Uchek adu loukhatkibani Hiram asiga mari lainana JCCWB Manipur ki convener Romesh Ningthongjamna hai Lamdam asida marang kaina uba phangdaba Uchek makhal ase rescue center asina ningchina treatment piraba matung mafam chaba ama yenglaga thadoklagani lamlaki sa uchekna mahusagi khal ngaktuna thambada chawna mateng panglibani handak thanghodana lamdam asigi mafam ayambada thokiba nonglai nungshina maram oiraga lamlaki sa uchek kaya sikre masida maram oiraga mahusagi khalda ajoba ahongba ama lakatra haibagi akiba ama leiribani maram aduna lamlaki sa uchek pu yokkhatuna thamna honabada miyamsu mateng pangbiyu kanagumbana lamlaki sa uchek faba amadi hatpagi thawung jathaba thengnarabadi manak nakwa forest office natraga wildlife organization da pau pibiyo hainasu mangna phungdoke